Manipur University campus ta lairiba Assam Rifles ki post hongdokhina bagi thabak paikhat paloshilakle athuba matamda hongdokhina ba hotnage haina Chief Minister Nongthabam Birena University asigi oja amadi mahiroi singda thajaba pikre. Prime Minister Narendra Modi gi humudra mathoirak suba mapok numit ka mari leinana awa ana nanglaba ahal singi helpline number amadi yum da changduna anaba khangdokpagi Health for All scheme Chief Minister Nongthabam Birena hongdokre. Chief Minister Nongthabam Birena helicopter tonglaga go to hills lauraga chingmi singbu apang basi bagi thabak tokpiro miyamna chatnari balambi da chatuna chingmi singna kayam wana chathok chasin tawri bage haiba adu yengbiyu haina Congress MLA K Ranjit na phongdorakli. Amasung haukiba pungkun mari de India da COVID ki positive case lising kuntra mari ki mathak de hengalakre miyoi chahum ga kun laikidre miyoi lising kuntra tare kin mathak da fagalakpagi chang cha da marfutara tare 10 taruk manga yaure. Mayam bukurumzari adom ni Grips Impact News ni Irina Thinguzamna hauzi pungjaj faubagi maroi pausing mayam da pizari. Matam kayadagi Manipur University campus ta laishiliba Assam Rifles hongdokhina bagi thabak loshilakpa paikhat pa loshilakle miyam gi interest ta thuba matamda hongdokhina ba hotnage haina Chief Minister Nongthabam Birena University asigi oja amadi mahiroi singda thajaba pikre loinana University changfamda footbridge ama sanana bagi thabak su paikhat lagani haina phongdokre wafam asing asi Manipur University amasung National Health Mission Manipur na sinduna COVID-19 gi matangda numit nini chupna chathagadaba seminar hongdokpagi thoramda phongdokhibani. Academician and media responses during COVID-19 pandemic hai bahiram da chathagadaba seminar aduga mari leinana Chief Minister Nongthabam Birena COVID-19 laichat lakpadagi state asida thengnariba khudong chadaba singi matangda wafam kya palladuna laichat asi thengnabada state asigi media na lauriba thaudang singbu singthakhi Chief Minister na makha taraduna COVID-19 laichat asi hauzik state asida phibam khara phagatlabasu khudong thiningai oiba laina makhal oibana mipum khuding magna checksina lainana ba appeal tawkhi Nakaramaromda COVID ki phibam phagatlakliba asi medical staff security media amadi government employees singna awa ana yengdana lawkiba thaudang adunani hairaduna mipum khuding magna COVID vaccine dose suna kapnana bhaikhi Chief Minister Nongthabam Birena hai State asida hana health facility matik chana leiramde adubu ngasidi COVID-19 laichat thengnana ba hotnabada health facility kaya menkhatpa ngamle laichat asi thengnana ba oxygen gi award pa leitre makhata na oxygen gi award pa leitana ba chingi mafam sing yauna rims janims da oxygen plant kya linkhatle loidana COVID-19 manungda Dr. Chahum Chamri rom lauduna laichat thengnaduna lakhibani makhata na anoba Dr. Chahum rom launaba thorang tawri haiki Lamdam asida aying asagi khal kairakpadagi oiriba phibam singi matangda palladuna Chief Minister na haikiba ngasi state asigi mahausagi khal kairaktuna thengnariba awaba asi haukiba chahi tararonggi mamangda umang wamang kokthatlubagi mahainani asigumlaba phibam asida Manipur University gi ojasingna hiram khudingda miteng changbiduna state asigi honglakliba mahausagi khal ngaknaba matamgi oiba wakhalon pibiyu haina thoramaduda saruk yakiba university gi ojasingi pukning chingsinki seminar hawdokpagi thoramaduda Manipur University gi vice chancellor Professor N Lokendra Editors Guild Manipur gi advisor A Mobi amasung School of Agriculture Science ki Dean Professor M Shyamkeso saruk yaki Some people say, almost, that's one that PDNs hard with the basic what kind of what, Lambi to Sembi or that, the Lambi Sima, Seven High. But some must be underlined. Simai, where we interested, step interested, we stick the step interesting. She gets some person, I think, on the mind of the game. Could please do a rather higher process like the Karaka. Universities the boys of the Kolpaka, for example, going to Tavani, President of Hazaway and Wangane, and Madu, that committee, Robert Tim, was Sembi, the back of the study on the government, the Maduki ex government, Manipur to be recommendation name, Hyperpan, Apolis of Waka and Lumen, Razas of Winnan and Dubai. Yumda Laiba, Ahalaman Singna, Awa Anataraba, Laifam Chafam Nungaitaba, Chaba Thakpada Ningtina Tobidaba, Tatita Woina Tobiba, Kanagumba Lairagadi, helpline number
14567 asida ayuk pung nipan dagi nubidang pung nipan fauba phone tawduna complaint tawba yagani haina Chief Minister Nongthabam Birena phongdokre. Wafam asi lebak asigi Prime Minister Narendra Modi gi humbudra mathoirak suba birth anniversary celebration ga mari lainana seva और समर्पण अभियान की सरुक अमा ओइना cleanliness drive of Nambul River and Ima Market की थौरम दा फोंगदोखिबनी. District Police Imphal West, Manipur Fire Service amasung Imphal Municipal Corporation na punna sinduna Khwairambal Kaithel gi samu makhongda pangthokibani. Thauram aduda Chief Minister Nongthabam Birena Elder Line Hairiba helpline number 14567 amasung Health for All Hairiba scheme asi launch tauraduna Chief Minister na makhatana Elder Line Hairiba helpline number 14567 asi Manipur Lenga ki Social Welfare Department ki makhada Ministry of Social Justice and Empowerment, Social Welfare Department amasung NISD punduna sembani. Masina ahal singna thengnaba awaba khudongchadaba kaya adu kokhanbada achauba mateng oigani. Health for All Hairiba scheme asina scheme asigi makhada yumthong khudingda changduna anaba lairambasing check tauba Lying Bayauna Darkar Labor Kudingmak test of Bugaloina, Hidak Langtak Singsu, Yum da deliver Togani. Masigi Matakta, CMHT card Amazon, Prime Minister Gi, Health card, Pangbagi criteria sooner later by Mui Kudingda, home delivery Tohangani. State Asida Pali Balenga Asina Pakalak Liba Tabak Thoram Singasi, Lebak Asigi Prime Minister Narendra Modina, Miam Gidamak Hiram Kayada Yaifanaba Tauba Pamjabadu, Messenger Ama Oina, Lengak Asina Tabak to Ontokpa Aduni. Mahaki Mapok Kumonga Mari Lainana Pangthokliba Leibak asi Luna na thamnanaba thauram asi numit kunni chupna state asida pangthokani haiki. Akhoi si mapal farineda loina khoina sunom dara tawlkanda isa isu imunu loina thakna bangatani adubu society gi laiba change economy gi compulsion survival gi question any cause will be ahal loira ba matamda ahan singu bayum ni tan thokliba bayum ni thirmaina yengdida ba leibam sabam thirmaina khangda bagi case mayam ma ekhoi le haiba sing CSC gi any problem ma la matamda haiba toll number 14567 sedaida call to be complaint to be yagani Masi alan pit ko private property aman operate tawani masidayda aikoina tawgudaba khara kana ko bi yumduda laibada nungai tare hairedi haiwa hanje social welfare gi haiwa kutan de ko kanama is home da thambiba tan thangba phangde hairedi madu gi sana thangba scheme ko na han gi pena simbiba lain vidre hana legedi madu gi pena pur kan lain biba haina simba halwa de sinsi mating panga bi da social welfare department na hanguk sabni Chief Minister Nongthabam Birena helicopter tonglaga go to hills lauraga Chingmi Singbu apangba sibagi thabak tokpiro thamoi senglabadi miyam na chanariba makhagi lambi asida amuktang chatuna Chingmi Singna kayang wana chathok chasin tawribagi haiba du yengbiyu haina Congress MLA Keranjit na phongdorakli wafama sing asi Sugnu constituency gi manung chana leiba Khorsanta bida pangthokpa hana BJP da leiramba singna MLA Keranjit na Kendra asida tawriba thabak thoram singda apenba pokladuna MLA gi liching makhada INC da nauna yaurakpagi harauta yamna okpagi thoramda MLA na phongdokhibani thoram aduda MLA Keranjit na makha taraduna lengak asina election maya asida miyambu apangba sibu oina tawba ngamloidaba thabak kaya laukthokpa haure thabak yamna tawba sanaba matam Loi Gadauraba Faubada Chingi Lambi Thong Pahanbadi Lairadana Tampaki Lambi Thongi Pibam Kamdauri Hairaduna Chandel District Khulkayagi Lifeline Oibatanatana Sugnu Kendra Amasung Hianglam Kendra gi miyamna yamna maru oiriba lambi Wabagai Lamkhaidagi Sugnu Faubagi Lambi Kayarak hana semnanaba haira Faubada sembidana lady Asumna Lengak asina Miyambu apangba siduna ngamloidaba wasakaya election gidamakta sakiba asigi chaba para adu miyamna handaki election asida soidana tambiba matam oire haiki Side da gypsy je tangkai kumbalambi Tamenglongda Phezolda Urkhulda Senapati da go to hill laidana chalibdo yangu go to hindi lambi si ai banate mafamdu da leiba prajana kari khalamgani electronic print media ni mamangda ngahatan helicopter na pairaga ngahatan ada drama tawra halapudra go to hill hairis si chai banate go to hill hairaga chindala budi ko sunate ai so agra gi tas bando sugnu ke da sahan ke si mayam yagadro go to bina du sidu khil lage Mayang Imphal constituency da haukiba chahi mari makhairom asi
mapu pandaba constituency amagumna leirakpadagi constituency asigi manung chanba mafamda leiba lambi thong kaya ngasidi hainingai leitana phibam sokle haina khunja singna pendaba phongdorakli wafam asi constituency asigi manungda leiba mayang imphal dagi bishnupur taba lambi gi naketa leiba miyoi singna paumi kangbu amaga loinana hauzik leiriba phibam soklaba lambi gi phibam yengsinba chatpada tongan ba khunja singna phongdorakhibani Khongchut aduda lambi asigi naketa taba tongan ba khungi khunja singna makha tana phongdorakpada lambi asi Congress lenga ki matamda mayang Imphal constituency gi MLA su oiramba ex minister Dr. K.I. Ratan Kumar na koilas tharamba adudagi ngasi fauba kanagumba amatana hanna yengbidre matam kuina lambi asi semdaba asina maram oiraga lambi asi nong khajikhak chubaga lambi mayaida nga yokpa yabagi moongda pukhi gumna ising thumduna leire maram asina hauzik leiriba phibam soklaba lambi lengak asigi miyamgi lengak ni hairiba BJP na luchingba lengak asina semjin biu haiki Okta degi lakpa degi kaching kunok degi lakpa ji silloin phawe more rom dei lakpa loin phawe awbujina pung tarama thoi bogje gari sulep lette sida selba lambi sidati aduna nong churakan dadi ekta khudong thibai dubo extend thoktana nupi anga as nungdang da yamna natai chada yam thenare te silambi je hana yam nungai rame adu do hojikti yadre satpa sakcha to gai to ga satpa matamda hantok na bai phibam man tawre latana kai ngai sembirame sigi yangoi thonga jiloi sembibane ba handar robindro na kabadagi amta yam sembi dreba chamber kai bu ma engine ta hoba adagi ke ni moi gi mountain ta hoba cylinder pipe kel hoba adagi laga lambi ji fatamna maram oraga akoi gi accident kya na thokpa si tamam loina tamam gi tanja la ba election la kadar bu tamam sira arim ta ming changi da base handam chigi pra singi thamoida asuki matik nuai ta ba phau Amoromda hauzik leiriba lambi asigi matangda mayang Imphal constituency gi MLA su oiramba ex minister Dr. K.I. Ratan Kumar na makhata na phongdokibada Manipur lengakna miyam da namthak tawduna go to hills go to village na chingba tongan ba program kya lauthokduna thabak tawba sanaba honaringaida tampaki lambi kaya ngasidi hanna yengbidre asumna lengakna election mayada miyam da drama tawduna vote khomna ba hotna ba si tokpi duna politics tawba asi development ta oina base tawraga politics tawrasi masina Manipur asi awonba chawkhatpa state ama soidana oiba ngamgani haiki Masih hujikti yamna khoi center chaba mafam ama oiro khoi kethen dukan macha mayam sadana ima event singi magi hingnana bagi hotel phamba adegi nga gi loktak tei pharakpa nga gi yon phamoiba samna habada akhoi gi commercial center amagi yamna chawba prospect leiba mafam ama oire sida leiriba law madagi farm sida chatnaba miyoi kya amagi hingnabagi lambi amasu oiba lambi ni adu akhoi gi BJP sarkar chi lakpadagi sahi mari makhai haibata lawbadi mayam ama lawi akhoi go to hills go to village haibana chingba adu akoina lawba khakta nataba direct akoigi sport ta ground da chalaga thabak tawhanningi go to village gi madugi artha lehanningi chumna kholaw ma akoigi madugi slogan ama lawba nungaina no ba haibadu nataba asengna fill da chalaga thabak si tawhanningi India की प्राइम मिनिस्टर नरेंद्र मोदी की हुंबुद्रा माथोई सुबह मपोक नुमित का मरी लेना चीफ मिनिस्टर नोंथबम बिरेना IMC अमदी जेनिम्स की वाइशिट वाइसिंग तौरीबी सिंह की थागी तोलोब हेनगत हननबा होटनरगनी हाइना थाजब पीख्रे सेवा और समर्पण अभियान की मनुंग चन्ना चीफ मिनिस्टर नोंथबम बिरेना लुचिंग लगा BJP मणिपुर की मकोक थोंबा लुचिंग सिंह याउना इमा कैथेलदा वाइशिट वाइसिंग तौबगी थबक लोइदुना महाकी हलकपगी लंबीदा IMC की थौमी सिंगना लंबी की नाकेता वाई सिलंबा थेंगनबदगी चीफ मिनिस्टर ना गाड़ी दगी कुमथादुना थौमी सिंग अदुगा हक थेंगनना उनबगा लोइनना मखोगी खुदसुमन हंखिबगा लोइनना अमदी प्राइम मिनिस्टर की मपोक कुमोनगा मरी लेनना अचा अथक सिंह थौमी सिंग अदुदा पीखी IMC की थौमी सिंगना खुदसुमन खरदा ओइरबसु हेनगत पिनबा चीफ मिनिस्टर की मफमदा हाइजखिबगा लोइनना चीफ मिनिस्टर नसु खुदसुमल खरदा ओइरबसु हेनगत लगनी हाइबगी थाजब पिबिरमखी तुंगदा दिउलालेंद लैबा महिला कल्याण समिति चिल्ड्रन होम द लैरिबा अंगांग सिंगदा चाना थकननबा अमदी कंबल सिंग येंथोखी लोइनना जेनिम्स दा थबक तौरिबा हेल्थ केयर वर्कर सिंग दसु चाना थकननबा पोटलम सिंग येंथोखिबगा लोइनना इंस्टीट्यूट असिगी लैरिबा वाइशिट वाइशिंग तौरिबा सिंगसु थागी तोलोब हक हेनगतनबा होटनगनी हाइबगी वाफम असि चीफ मिनिस्टर ना फोंगदोकलमखी
Sweeper की लिसिंग करूँ चमा तो जाते Sate yang kai. और कितना आई हैंकर हनन बने Sadu kita yang kapi. Jangan yang kapi lo. Kalau तो हैंकर लेंगे तो म्युनिसिपैलिटी ने आपको म्युनिसिपल माना ना मैं भी स्वीपर की हमारा काय वहाँ यहाँ तो बिल्कुल बा मैं यहाँ इस बात तो बिल्कुल सिंसिटी की ना कहीं कहीं ना कितना हैंकर पे आप लोग इधर क्या हाँ अब तो फिर तो बियो नाना थम्बियो ओ एगी युम नाना लेबे तो हॉस्पिटल से नाना थम्बियो एगी साइड की सु कोई सरकार साइड से अरुण बदन की मतीन पागना बको होना रखे और तो वर्ष के हैंकर हम तो को स्वीपर की लिसिंग करूँ चमा तो जाते ममांगदा यावरंबा स्टेट असिगी चिंगी एमएलए मिनिस्टर सिंगदी मखोई मखोईगी चाकथुंग अदु इम्फाल द योंगथोकलगा इम्फाल द फमदुना लेरगा मिखल की मतांगदा चिंगदा चलगा तंपाक चैरगा बोट खोंबा ngaktani adubo hauzik paliba BJP na luchingba lengak asida yauriba चिंगी एमएलए मिनिस्टर सिंग असिदी मधु तौदे हाइना चीफ मिनिस्टर नोंगथोम बिरेना फोंदोख्री वाफम असी वंधन विकास केंद्र मेला 2021 की थरमदा फोंदोखिबनी मणिपुर लेंगा की फॉरेस्ट डिपार्टमेंट सिंधुना इम्फाल की गांधी मेमोरियल कैंपस ता पांगथोखिबा मेला अदु हौदोपगी थरमदा चीफ मिनिस्टर ना मखाताना स्टेट असिदा हौजिक पालिबा लेंगा असिना स्टेट असिगी मफम खुदिंगदा चिंग तम खाइदना चिंग अमसुंग खुंगंगी लमदा लंबी थोंग यावना हिरम खुदिंगमक्ता खुमांग चाउसिना डेवलपमेंट लेइनाबा होटनादुना लाखली मखाताना सु होटनाखिगनी स्टेट असिदा चिंगी लमदा पुन्ना सेल्फ हेल्प ग्रुप लिसिंग अहुंग चहुम कुन लोम लेरी मसिदा सेल्फ हेल्प ग्रुप अमममदा लुपा लाख अमममगी सेंथंग पीरी मसिना चाउराकना मियोई लिसिंग निफुमाथोई चमापन सुपना निपान लोमदा कानबा पीरे मसिदा नतना मसाना मसाबु थबक पीजदुना सेंथोक लंबी लेहनबगी मथक्ता लमदा मसिगी मसागी ओइजबा चाना थकनबा पोथोक कया पुथोकपा ngamle चिंगी इचिल इनाउ सिंगनसु इसा इसागी ट्रेडिशनल ओइबा सक्तम सिंग हेना मसक थोकना थमनबा ngamnaba hotnasi लेंगाक असिगी माइकैदगी सु चिंग तम खाइदना थबक तौदुना चिंग अमसुंग तम अनिमक थोंग मानना चौखटपा मणिपुर अमा ओहेननबा होटनगनी हाइखी अखोगी रूलिंग गवर्नमेंट के यामिन नरिबा ट्राइबल चिलिनाउ सिंगी मिनिस्टर ओरिबा दो एमएलए ओरिबा चेयरमैन ओरिबा सिंगी केंद्र सरकार येंबियो सेंग फंगदबा लाइब्रेरी एंगो फंगंगबनी जिंग फंगदबा लाइब्रेरी एंगो फंगंगबनी एनी बेनिफिट स्कीम डेवलपमेंट प्रोग्राम कोन मु लोइना सिंग लोइन थादबनी लोइना तौबनी हानगी मोय फाल मनुंग फमगा फालत नो लेरगा लाइबा दिल्ली से प्रो लेरगा लाइबा मतम दुतना दोम मोय काइन पुरो सिंगा जिंगजु पुरो स्विंग मशीन जु पुरो एनी बेनिफिट ऑफ द पुरो तपाक लोयो को मोय दुका बोल मतम तपाक पीगमिन सैगा सैगा डिवाइडेड रूल सानरबदो मदो वसिदे चिंगी प्रजाना खंगे मणिपुर की पोस्ट मणिपुर पुथोकस मपान की मीने हे जियोटेक लौगिबा मोगी ममिंग हे लौगिबसे थोयेदो अदु मादकती होजिक लाइबा कोई गवर्नमेंट से कन्ना होनादना फेस्टिवल सु तौरिबा जेनरल खोंगी मोरक से मसे ऑल इंडिया के कोई जीआईटी खंगे अदु मथंग गाय कोई ऑरेंज फेस्टिवल सही खुदिंग की तौरिबा कोई तमेंगलोंगी शिशु कोई जीआईटी खंगे है मणिपुर में आदम मदुगी याफे पाउजल मरोय डिस्ट्रिक्ट अनि की प्रजाना याफे पाउजल बिजरी चीफ मिनिस्टर नोंगथोम बिरेना ngasi फॉरेस्ट डिपार्टमेंट की मीटिंग मखादा संजेन थोंगदा नौना साबा बंधन विकास केंद्र VDVK आउटलेट अमदी एक्सटेंशन सेंटर अमंगसी संगाख्रे थौरमदुदा फॉरेस्ट एंड एनवायरनमेंट मिनिस्टर अवांगबो न्यूमाई ट्रैवल अफेयर्स एंड हेल्थ मिनिस्टर वुंगजागिन बाल्टे एडिशनल चीफ सेक्रेटरी MH खान याउना मियोय क्यान सरुक्याखी थौरमदुगा मरी लेनना चीफ मिनिस्टर नोंगथोम बिरेना हाई ngasi hangdokliba bandhan vikas kendra outlet amadi extension center asida lamdam asigi maru oina chingi umang wamangda phangba organic oiba mahi marung yauna potlam kaya ningthina semdok sadoklaga lamdam asida leiriba miyamda phanghanba ngambata natana atopa metropolitan city singda phanghanba ngamkhre हाइरिबा पोलम सिंह असी फॉरेस्ट डिपार्टमेंट की मतेंग लोइनना ट्रैवल कोऑपरेटिव मार्केटिंग फेडरेशन की मखादा चिंगी मफमदा सेमलिबा सेल्फ हेल्प ग्रुप लिसिंग निफु हेना लेरिबा सिंह अदुना सेमबनी सेंटर असिगी खुथांगदा ममांगदा फॉरेस्ट की मफम सिंगदा फंगबा मही मैरोंग सिंह पटलगा मांगलंबा सिंह अदु कानबा मोंगदा ओंथोकपा ngamba खक नतना नुपी ओइबी कया अमगी सेनमिटलोंदा कानबा पीबा ngamlagani हाइना चीफ मिनिस्टर ना फोंदोखी
ट्राइबल कोऑपरेटिव मार्केटिंग फेडरेशन सिगी मखादा फॉरेस्ट डिपार्टमेंट ना मणिपुर की लेरिबा मरुइना सिंग अमदि खुंगंग हुजि प्रायोरिटी से कोई सिंग पीरी 2019 दा लॉन्च होगिबनी हाइबा सिगी मखादा हुजि कोई हाना हाइरि फेमांग तारा मांगम बमयाम दो जंगल दा तारा लेरम मयाम दो हुजि की अखोइना ट्राइबल की पॉपुलेशन इमा इबेल सेल्सा सिंग दा सेबल ग्रुप 40,000 पॉपुलेशन एम्प्लॉयड होरबने कोई हुजि की होम दगी हाइरि दगी तारा मांगम मयाम हाइला मयाम दो दगी सेम कांदा फॉरेस्ट डिपार्टमेंट ने मतेंग पांगा कांदा फूड की लेरिबा टेस्टिंग करी लोइना हाइजीनिक अदो दा येंगा कांदा सिटी मसे मपान दा थादो ओबने कोइ अन सिगी से कोइ मणिपुर दसु मणिपुर की लेरिबा मियामना सिंगदगी इसेलसा सिंगना मोइ लिसिंग निफु मुंगा सेल रेप का ग्रुप तरंगा पुथोरेबे पोथो मयाम से कोइ मार्केट फंग प्योर ऑर्गेनिक नरेंद्र मोदी गुमना लेबाक असिदा लेरिबा मिपुम खुदिंगमकी अवाबा उबा लुचिंगबल इंडियादा लेखिद्रा हाइबदा हाइमनबा थोकलोय हाइना चीफ मिनिस्टर नौथबम बिरेना फोंदोखरे वाफम असि लेबाक असिगी प्राइम मिनिस्टर नरेंद्र मोदी की बर्थ सेलिब्रेशन की सरुक अमा ओइना था असिगी तांग 13 तगी मथंग था अक्टोबर की तांग 3 फाउबा नुमित कुन्नी चुपना पांगथोकदबा सेवा और समर्पण अभियान हौदोपगी थोरमदा फोंदोखिबनी बीजेपी महिला मोर्चा सिंधुना निताय पाचुथेक लेबा बीजेपी मणिपुर प्रदेश के ऑफिस पांथोखिबा थौरम अदुदा चीफ मिनिस्टर मखाताना ngасidi बीजेपी लेंगाक लाकपदगी मणिपुर मतम अमदा मैरा पाइबी इमा सिंगना मचा मसु सिंग मपुरोइबसिंग करी थोकदगे मिफा मिपुन थोकद्रा खंदुना अहिंग यारेक लंबा अदु तौखिद्रे स्टेट असिदा मियोत मिनै लाकनी हाइबगी अकीबा लेट्रे इंग तप्पा लमदम अमा हाइबदु ओइरे हाइखी ओशन अभियान की मखादा न्यूट्रिशन फूड चेन मिरोल बिसिंग द पीगदबनी मिरोल बिसिंग द पी बज के अमासी के आठ करिनो मिरोल बिना मसा फरगदी ममा मसा फरबा दुदी मसा फर ममा खुदी मसा फरगदी मसा खुदी मसा फरने मसा खुदी मसा फरबा ममा खुदी मसा फरदे पृथ्वी इज ए हेल्दी वर्ल्ड ए हेल्दी इंडिया ओइनी है ममा के तुम अन्ना विजन दुनी कसे उठोरिस हाउ की बसही मनी मखाई से कोई सोरोक द तुम रेको मेरा पे तुम रेको अदुना मसी अपन लास्ट 4.5 years मणिपुर द लेरिबा सिंग मदि तम द लेरिबा इमा नुपी है मयाम सिमो कयाम याम नै काई खुनगे कयाम याम मोइगी दबक kai कोइने खलग थोक तो बे हेबदो मसीना साखी चिन्द गते चिन्द ngangbana kanaroi nungai thabakna ngasi imada isanda isada singna tamda leiro maya pun miyot minai lakani habgi ki drebo pakat pa leitre thokat pa leitre english na leiro जनता दल यूनाइटेड मणिपुर की इंचार्ज ओइबतनतना लोकसभा की एमपी रामप्रीत मंडल नंगसी जेडीयू इम्फाल वेस्ट डिस्ट्रिक्ट कमिटी ऑफिस अमा संगाखरे लाकदौरिबा मणिपुर लेजिस्लेटिव असेंबली की मिखल असिदा स्टेट असिदा लेरिबा मियाम की याइफा थौरांगी थबक पांगथोकपा ngamba मियाम की खनबा कैंडिडेट खनसी जेडीयू की ओइनसु लाकदौरिबा मिखल असिदा मशिंग यामलबा एमएलए पुथोक्तुना स्टेट असिदा सेमगदौरिबा लेंगाक अचौब थौदांग लौबा ngamnaba hotnasi haina रामप्रीत मंडल न फोंदोखरे इम्फाल वेस्ट की तेरा खुराइजम लेरक्ता जेडीयू इम्फाल वेस्ट डिस्ट्रिक्ट कमिटी ऑफिस हांगदोकपगा मरी लेनना एमपी रामप्रीत मंडल न हाई हौखिबा चही निपान सिगी मनुंगदा जेडीयू मणिपुर स्टेट यूनिट की प्रेसिडेंट ओइना थौपुरिबा हांखानपाउ टाइटुल की मीटिंग मखादा पार्टी असिगी ऑफिस बियरर अमदी मेंबर सिंगना लौरखलिबा थौदांग यामना पुकनिंग थौगतनिंगाइनी स्टेट प्रेसिडेंट असिगी मीटिंग मखादा लाकदौरिबा स्टेट असेंबली मिखलदा पार्टी असिगी ओइना मतिक चारबा कैंडिडेट कया अमा थोगलखली मसिमाक पार्टी असिगी ओइना यामना पुकनिंग थौगतनिंगाइनी हाइखी ngасigi thauram aduda JDU Manipur State Unit के प्रेसिडेंट हांखानपाउ टाइटुल JDU नेशनल काउंसिलर की मेंबर एन बिहारी JDU मणिपुर की वाइस प्रेसिडेंट वाई दोरेन कुमार चीफ जनरल सेक्रेटरी एम दोरेंद्र यावना पार्टी असिगी ओइना लाकदौरिबा मिखलदा कैंडिडेट ओइगदौरिबा मेंबर कयाना सरुक याखी कि अभी मणिपुर में कम से कम हम लोगों को ज्यादा से ज्यादा जितना सीट आएगा जीत करके और हम लोग यहाँ नया सरकार बनाएंगे। सरकार में अगर हमको 15 से 20 भी मिल जाता है एमएलए का अच्छा कैंडिडेट अगर वो जीतता है तो कोई भी सरकार बनेगी कम से कम हमसे हेल्प उनको लेना पड़ेगा तब जाकर के सरकार बनेगी।
लोग हमारे पार्टी को मजबूत करने का दिशा और दशा दे रहे हैं और आप अच्छा कैंडिडेट को चुनिए। ऐसा कैंडिडेट को नहीं चुनिए जो पोस्ट लेने के बाद कभी क्षेत्र में नहीं आता है, केंद्र में नहीं आता है, जनता का दुख को नहीं देखता है, स्कूल को नहीं देखता है, अपने परिवार को देखता है। जो अपने परिवार को देखता है उसको आपको नहीं चुनना है। जो देश के लिए, मणिपुर के कंस्टिट्यूएंसी के लिए, मणिपुर के मंडल के लिए, अनुमंडल के लिए जो सोचेगा उसी को आप लोग वोट दीजिए। अमरोमदा लाकदौरिबा तनानिथोई सुबा मणिपुर लेजिस्लेटिव असेंबली मिखल असिदा जनता दल यूनाइटेड ना यामद्रबदा कैंडिडेट कुंदगी तादना थादोक्तुना पार्टी असिना लेंगाक सेंबदा अचौबा थौदांग अमा लौगनी हाइना पार्टी असिगी मणिपुर की इंचार्ज ओइबतनतना लोकसभा की एमपी रामप्रीत मंडलना फोंदोख्रे। वाफम असि इम्फाल ईस्ट डिस्ट्रिक्ट पोरोंपा थवान थाबा लेकाइदा लेबा खेत्रीगांव कंस्टिट्यूएंसी JDU की इंटेंडिंग कैंडिडेट वहेंगबम रोजित एलियस बुलेट की युमदा पांगथोकपा JDU खेत्रीगांव मंडल की ऑफिस हांगदोकपगी थौरमदा हाइखिबनी। थौरम अदुदा MP रामप्रीत मंडलना मखा ताना हाइखिबदा पार्टी असिना लाकदबा इलेक्शन असिदा सीट हुमफुमक्ता कैंडिडेट सुना थादोकपदी ngamgani adubu JDU gi party ataigumna karoidaba mida ticket piduna laibak yengba du tauroi loinana Manipur gi miyamna su ngasi JDU na laingak pairiba Bihar da hiram kayada awonba purakliba asigumna Manipur da su achauba awonba ama puraknaba party asina thadokliba candidate singda vote pibiu haiki ngasi gi thawramaduda Ketrigao constituency gi tongan tongan ba mafamdagi lakpa phurup kaya gi miyoi kaya da saruk yakhi। दिल में है कि 60 से 60 निकालेंगे। अच्छा, लेकिन हम लोग जो है क्वालिटी पर जाते हैं, क्वांटिटी पर नहीं जाए। क्वालिटी का अच्छा कैंडिडेट मिलेगा उस कैंडिडेट को हम लोग टिकट देंगे और अच्छा से अच्छा सीट हम लोग लेकर आएंगे। कोशिश करेंगे कम से कम 20 सीट में हम लोग ज्यादा से ज्यादा जितना भी होगा। जनता दल यूनाइटेड ने पुथोइबा कोई याम थोना लेरबा कोई मतिंग लेबा खुनाय सिगी अवनो परफॉर्म गदबा नुपासी मानी पाइदगी मतिक साबा लेपिबा कैंडिडेट मैम सिगी मनुंगदगी सिगी वाइमो रोजेदा पाइदगी तोंगालबा मंगोना एक्स्ट्रा ऑर्डिनरी 6 सेंस जावो मरमना मतंग स्वाइसिदा ब्रेक अमलौजगे ब्रेक की मतुंगदा मालेम अमदी इंडिया की लेरिबा कोविड-19 केस की अपडेट अमदी मणिपुर अमसुंग मालेम की तोंगान तोंगान बा इपाउसिंग पुदुना लाक्चगे इम्पैक्ट न्यूज़ पु मीटिंग तादु लेबियु। Alpha BCI Memorial Academy. Registration for some vacant seats in Class 11 Science and Arts is extended till 2nd week of September. Alpha BCI Memorial Academy is a school where you can see people from around the nation. You will have the opportunity to experience things you have never experienced before. We have highly skilled teachers and a comfortable environment that doesn't pressure but eases the mind of students to help them into their future careers. For more details, please contact Alpha BCI Memorial Academy, serving education. Thangmeban phone number 9863016217. मैम बोमुखन तराम नोक्चरे बुलेटिन असिगी मखाता पाव मियाम द पिजरी लेबाग असिगी ओइना हौखिबा पुंग कुनमरीदा कोरोना वायरस के अनोबा केस लिसिंग कुंट्रा मरीगा चमरी सुपना अहुम लाखी मियोय लिसिंग कुंट्रा तेरेट का चमा पन्यांखैना लायेंग बदगी फगलखिबगा लोइनना मियोय चहुमगा कुन लेखिद्रे मियोय क्रोर अहुम लाख कुन मंगागा लिसिंग मरफुतरागा निपान हेनबना लाइचद असिदगी रिकवर तौखिबगा लोइनना रिकवरी रेट चादा मरफुतरा तेरे 10.3 यौरे। Ministry of Health and Family Welfare थादोरकपा रिपोर्ट की मतुंगिना लेबाक असिगी ओइना हौजिक फाउबदा अपुनबा कन्फर्म केस क्रोर अहुम लाख कुंट्रा हुमदोई लिसिंग मरफु माथोई हेले लाइचर असिना मरम ओइरगा लैखिद्रबा मिगी मसिंगना पुन्ना लाख मरी लिसिंग निफु मरी चनी निफु निपान सुख्रे हौजिक लेबाक असिगी एक्टिव केस लाख अहुम लिसिंग कुंट्रा मापन यांखै तरुकता लैरी वायरस असिदगी ngakthugnabagi pandamda leibak sin bathuna chatliba chahi asigi haukiba January gi tang 13 tagi chatharakiba vaccination ki manung chana ngasi faubada leibak asigi oina punna vaccine dose crore humbudra taret lakh kunmari lising kunmanga hena kapthokre masigi manung chana haukiba pung kunmari da vaccine dose lakh humpu humdoi lising marfutaraga taret ki mathakta kapkre hairi nakalamaromda malimgi oina coronavirus ki apunba confirm case क्रोर कुनिथोई लाख हुमुद्रा निपान लिसिंग यांखै तरुक हेनख्रे मियोय लाख निफु तरुक लिसिंग मरफु मरी हेनबना लैखिद्रे लायेंग बदगी फगलखिबा मिगी मसिंगना क्रोर कुन लाख निफु मंगा लिसिंग निफु तरेट हेनख्रे मालेम की लेबाक सिंगी मनुंगा USA ना कोरोना वायरस की अपुनबा केस क्रोर मरी लाख कुन तरुक लिसिंग कुंट्रा मरी हेंदुना वायरस असिना ख्वाइदगी सोखलबा लेबाक ओइरी इंडिया ना अनि शुबा अमदी ब्राजील ना अपुनबा केस क्रोर अनि लाख तरा लिसिंग हुमफुमापन हेंदुना अहुम शुबदा लेरी वायरस असिगी हौरफम ओइखिबा चाइना मालेम की ओइना पीरिबा डेटा असिगी मतुंगिना एक्टिव केस 513 लैदुना 159 सुबदा लेरी।
Nagaland ki ahanba Software Technology Park of India Center ngasi state asigi konung Kohima da hangdokre. Software Technology Park of India Center adu Union Minister of State for Entrepreneurship, Skill Development, Electronic and Technology Rajiv Chandrasekhar na hangdokibani. Minister Rajiv Chandrasekhar ngasi ayu Kohima da yaurakibani. Numit nini khongchat Nagaland khongchat adugidamak Minister asi Imphal dagi Kohima tamna lakibani hairi. Minister na ngasi state asigi ahanba STPI Center hangdokibaga loinana Kaushal Acharya Award su yentokani loinana Minister na ngasi Kohima gi ITI su yengsilamgani hairi. Tungda State BJP Office da pangthokadaba Prime Minister Narendra Modi gi mapok numit ka mari lenana pangthokadaba thauramsu sarukyagani. Minister na hayeng Sankalp ki makhada Travel Nupi Singhi Oiba Skill Upgradation Center amadi Dimapur da leiba Handicraft Industry Cluster su yengsingani hairi. Imphal College Center oiduna pangthokani tauramba CAF and PD gi Recruitment Examination Imphal College Students Union na boycott taure haina college asigi General Secretary O Prem Das na fongdorakli. Union asina thadorakpa video release amada Prem Das na wafam asi fongdokibani. Video release aduda Prem Das na makha taraduna Manipur University ki makha da leiba college singi admission fee hanthanaba hairiba fauba tasinadana leiriba asi mahiroi singbu thawoidre haiba mayek sengna takle. Ngasidagi hauduna Imphal College total shutdown lauthopaga loinana online da chathaba admission process khudaktagi thingzile. Tha sigi tang 12 dagi hauduna Manipur University ki makha da leiba college singa khutsamnaduna college admission processing asi thingzinduna lakibani. Mahiroi singna lengak amadi Education Department ta hairiba fauba pungpham amata piraktaba asi mahiroi singna akanba khongjang changsinanaba batan tawbani. Loinana college total shutdown tauringaida nam hadana CAF and PD gi recruitment examination pangthoknaba hotnaraklabadi maduda tholakpa afafatta pumnamak mari lenaba department na pugadabani hairi. Manipur University ki makha da leiba college singi chatharakliba admission process asida haukiba sahidagi maman henkakna akoi gi admission fee lebakpa asi yamna laibak thibani amadi amount to be deposited to government account asi college student union mayamna handabinaba hanjan laujara fawba leiriba education department na tasanadana amadi khangjanadana leiba asi mairoi sing asibu thawoidabani haini Imphal College Student Union na action lawi lakadoriba September gi tang 3 2021 Recruitment Examination of Department of Consumer Affairs, Food and Public Distribution gi pangthokadoriba recruitment examination Imphal College Center taba siju Imphal College Student Union na boycott tawsanjare haibadu leiriba lengak amadi mari leinaba authority sing amadi mairoi myam gi mfamda Imphal College Student Union gi makaidagi khanganjare. Khwairambal Bazaar Stall Association na temporary market ta leiriba dukan sing athuba matamda thong hangba yahanbiyu haina mari leinaba singi pukning chingsilakli. Ngasi temporary market ta Impact News ka unabada Khwairambal Bazaar Stall Association ki Vice President Yumkhaibam Inaucha Luwang na fongdorakpada thangalamadi pauna kaithel da leiba dukan sing hangba yahankhiba kuirabasu temporary market set manakta leiriba dukan sing asidi ngasi fawba hangba yabagi ayaba leitabana nongmagi potchai yonduna chajariba dukan phamba singda khudong chadaba kaya mayoknare haiki. Amaromda building anigi marakta leiba gali singadu leiba dukan sing thong hangba yadi haibagi wafam leirabasu mafam ayambada thong hangli masidasu leingakna micheng changbi baga loinana temporary market ta leiriba dukan sing athuba matamda hangba yahanbiyu hairakli. March ki horkiba COVID-19 ki pandemic oiraba sunbaba awa setting adunda ngasi bawda ko gi first wave tekina hujik second wave la aba hujik September gi tang 10 ga 3 jorba sahi amaga tha 10 ga 9 pharak laba matam asi phawda akoi sarkar na pengkhang kyarak ta thokiba sarkar gi oiba umloba SOP thokiba dukan thangal bazar pauna bazar amadi atai atopa dukan myam sing hangba yabagi order thokiba matam da akoi temporary market ta lejariba ko gi dukan myam sing asibudi ngasi bawda thangal bazar gi manung laga hairiba temporary market ki dukan asibudi hangbagi ayaba pidadana ngasi phawba ekoida athingba pirakpaduna maram oire harga temporary market dukan phamjariba ekoi dukandar macha myam jingki ekoi aduki matik awaba chaithing purapaduna maram oire raga ekoi icha isu jing laila su tambada ekoi icha gi damukta mingchanba ngamchalaktre.
ngasi langbangi taramathoi panba irai numit yaifaraba numit asida state asigi tongan tongan ba mafam singda Vishwakarma puja amadi lining thau pisatau irat thoni bagi thoram pangthoknari palan thoram asigi saruk oina miyamna ayuk anganbadagi hauraga khutsa haiba amadi khutsu khulai gi mapu haina miyamna singthanariba Lord Vishwakarma amadi lining thau pisatau gi mafamda mai thaumai amadi athum ahau katuna lining thau gi mafamda hena nungai ba amadi chaukhatpa oina bagi damak thauni jari state asida hauji COVID-19 laina laichat ki oina khudong cha daba ama leiba loinana lenga ki maikaidagi mi punbada athingba leibana Vishwakarma puja amadi lining thau pisa thau irat thauni bagi thoram yamne hena pak chauna pangthokpagi mami tadri Impact TV gi oina su hauji COVID-19 laina laichat ki oiba khudong cha daba leiba sina maram oiraga Vishwakarma puja lining thau pisa thau icha irat thauni bagi thoram mi yamna tindana lining laishol damak pangthoklaga thoramasi pangthokhi Amang se higadi manadre andakti pandemic lebanina mayamgi ena invite tawduna khotna imanaba friends sakon mayam do ina kowro kolaga invite tawdo su adui khudung jab su phangre aduna handakti tawna di sinjaba ngamjadre do nungsibiba lai atik thrumaga sagla sam thaminaga sumala dum ngasigi mirol sing amasung haurakliba naha singna ningsing ba thoktraba matamdagi leiraklaba layoi kraba ipa ipu sing aduna thambiramba masana lining laishol fije chakcha pomnamak asi kannaba hotnaba amasung masak thokna lehennabagi tangai fadaba thodang adu lawbagi matam oire haina MPCC gi co-opted member achoibam devana fongdorakli wafam asi Imphal East district manung chana leiba lamlai salampata haikru hidongba thauramga mari leinana Lisang sikna chatharakpa haikru hidongbagi thoramda fongdokhibani ithakna saruk yaduna pangthokhiba thoram aduda ithakki president ngangom naubina thoramasi lamdamasigi nat culture yorkhatnaba amadi haurakliba mirol singda ipa ipu singna thambiramba chana kanglon lining laishol gi thoram sing adu khanghananaba wakhalon aduda pangthokpani thoramasi COVID-19 second wave na maram oiraga yamna pak chauna pangthokpa adumakti pangthokhidre adubu chatnabi matungina lining laishol tamak tangai fadaba thoram aduga mari lenana hiyang tanabagi thoram asi tamak pangthokhi hairi Manipur le ba nahajing asi magi culture sida koi singhinnagrabani koi ju metai macha moina koi gi nat culture asi koi yok taw yadi koi gi lejari ba pom yam digi khare hena top le ba posing asi manung hanjana legi bana koi chingthok tana yam du utraga di sumang jhal lakwa asi maru moi kan da koi yang tan gi thorom adigi atop lining la sogi maru ba thorom si mang gi du yam se koi thakina ha yam kunjal kan da maina koi pangthok jabani Manipur Cricket Association ki anoba head coach Doda Ganesh na oiragani ngasi luwang sanghamda leiba MNCA gi office da pangthokhiba taramna okchabagi achamba thoram amada nauna Manipur Cricket Association gi oina chahi amagi head coach ki thodang laugadoriba Karnataka dagi Doda Ganesh Orisha dagi trainer Purnendu S Jena amadi hanagi physio TH Kamles ka loinana Manipur Cricket Association gi general secretary Peter Khetrimayum amadi hauji association asigi thopuriba masak nairiba miyoi kyana sarukyaki 2016 dagi MNCA na BCCI gi full fledged member ama oirakraba matung Manipur gi team asina BCCI gi mijeng makhada pangthokpa cricket championship kayada plate group ta saruk yaduna lakli ahanba oina Manipur team asigi head coach oina Indian Test cricket ta opener oiramba Shiv Sundar Das ki matungda ani shuba head coach oina Karnataka dagi fast bowler ama oina haurakhiba Doda Ganesh na Indian team gi sanaroi ama oina Englishing amaga chamapan marfutara teretegi marfutara nipanda test match mari amadi one day international ki match amada saruk yakhi nauna Manipur gi head coach oiraba Doda Ganesh na
Tangka kayada Manipur team na national ki thakta pangthokpa cricket championship kayada saruk yakibadu yengkibaga loinana India gi oina sports ki powerhouse haina singthanariba Manipur da leiriba cricket pu pamjana sanajariba sanaroi kayana masana sida leiriba awat apa kayadu mensinduna afaba cricket team ama uhenanaba angamba thakta hotnagani haina thajawa pikhi. I wish Mirabai Jano and congratulations, she won in Olympic silver. Please keep continue. We are looking for next time. We are looking for you to bring gold. You brought a lot of laurels and glory to Manipur. Keep it up. I need to continue his hard work. And already I seen Manipur cricketers. They are talented cricketers. It will take time. But I came here. I shouldn't give any excuse. I need to win for Manipur cricketers. And our vision is, our goal is, need to play next elite group. We are playing in plate group, and we got 3 formats. One is Syed Mustaq Ali, one is Vijay Hazare, and the Red Ball kid, Ranji Trophy. Our goal is first in what is there. First is come Syed Mustaq Ali. For Syed Mustaq Ali, we can qualify for elite because only Vidarbha is the strongest team and Chandigarh. If we beat these two, I will qualify for Syed Mustaq Ali. If we qualify Syed Mustaq Ali, we'll get a confident. When we get boost, then players also will be in a good shape. Then we play Vijay Hazare. Then these 2 tournaments, footstep for Red Ball cricket. Chamakuntra Suba Duran Cup ki league match amada Gokulam Kerala FC Mai Pakre All India Football Federation Indian Football Association amadi West Bengal Laingakna Khutsamna duna Kolkata da pangthokliba cup asida team tara tarukna group mari thokna khaidoktuna league match singda lamba taunari Ngarang Kalyani Stadium da sanakiba group D gi league match amada Gokulam Kerala FC gi Osumanuna match ki nifutaruk suba minata Chan kiba amata ngairaba panjiladuna Hyderabad FC bu panjil amasinoda maithiba pibangam ki ngasi yuba Bharati Stadium da sanagadaba Group B gi league match amada Jamshedpur FC amadi Goa FC ga atopa Group B gi league match amadana Indian Army Green amasung Suveda Delhi FC anina Mohan Bagan ground da lamba taunaragani. Ahanba Colonel Khatrimayum Arun Kumar Memorial Under 18 Boys Futsal Tournament Matam Kaktana Yaithokre Hairi Khatrimayum Chandralekha Devi Amadi Mahaki Imung Manungi Senthang Makada All Manipur Football Association Sinduna Chingarel Tespurda Laiba Poloi Artificial Turf Ground da ngasidagi pangthokpa hogani haina tauramba tournament asi silli langliba singgi oiba khudung chadaba namaram oiraga Matam Karadagi, Matam Kaktana, Yaithokre Haina, Amphana Thadurakpa Chirol Amada Kanghalakli. Aroibada Bulletin Asig Headlines Amonamiam the Thamjari. Manipur University Campus Talaiba Assam Rifles ki Post Hongdok Kinabagi, Tabak Paikat Paloshilakle, Atupamatam the Hongdok Kinaba Hotnagi Haina, Chief Minister Noktabam Birena, University Asigi Oja Amadi, Mahirui Singh the Thajaba Pikre. Prime Minister Narendra Modi ki Humbudra Mathoirak Suba Mapokomon ga mari lenana awa ana nanglaba ahal singgi helpline number amadi yum da changduna anaba khangdokpagi Health for All scheme Chief Minister Nongthaban Birena hongdokre. Chief Minister Nongthaban Birena helicopter tonglaga Go to Hills lauraga Chingmi Singbu apakpa apangba sibagi thabak tokpiro Miyamna Chatnariba Lambi da Chatuna Chingmi Singna Kayam Wana Chathok Chasin Tauribagi Haibadu Yengiu Haina Congress MLA K Ranjitna Fongdorakli Amasung Haukiba Pungkun Marida India da COVID ki positive case Lising Kuntra Marigi Mathakta Hengalakre Miyoi Chahumga Kun Laikidre Miyoi Lising Kuntra Tereki Mathakta Fagalatuna Fagalakpagi Chang Chada Marfutara Tere Dasmik Taruk Manga Yaure